이밍 도나루마. ꯃꯌꯥꯝꯅ ꯆꯦꯂꯦꯟꯖꯀꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯅꯝꯃꯦ ꯑꯗꯣ ꯆꯦꯂꯦꯟꯖꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯃꯑꯣꯡ ꯑꯃꯗꯅꯤꯀꯣ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯌꯦꯡꯉꯁꯦ ꯑꯉꯥꯡ ꯑꯅꯤ ꯑꯩ ꯏꯅꯥꯎꯄꯥ ꯑꯅꯤ ꯍꯧꯖꯤꯛ ꯆꯦꯂꯦꯟꯖꯀꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯋꯥꯟ ꯋꯦ ꯗ ꯇ꯭ꯋꯤꯡꯀꯜ ꯇ꯭ꯋꯤꯡꯀꯜ ꯁ꯭ꯇꯥꯔ ꯑꯦꯟ ꯋꯦ ꯗ ꯀꯣꯔꯅꯔ ꯑꯣꯐ ꯗ ꯒꯣꯗ ꯑꯗꯨ ꯆꯦꯂꯦꯟꯖ ꯌꯧꯖꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯑꯅꯤ ꯑꯗꯣ ꯃꯣꯏ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯧꯖꯤꯛ ꯂꯧꯖꯔꯒꯦ ꯑꯉꯥꯡ ꯑꯅꯤ ꯁꯣꯝꯗ ꯂꯩꯔꯦ 뒤로 장은 어때가? 말은 무시해. 무시해는 아니다. 야봐 ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯦꯂꯦꯟꯖ ꯌꯧꯖꯔꯒꯦ ꯑꯉꯥꯡ ꯑꯅꯤꯗꯨ ꯁꯤ ꯂꯩꯔꯦ ꯁꯦ ꯂꯥꯎ ꯅꯣꯏꯅꯤ ꯇꯧꯗꯣꯏꯁꯦ ꯑꯂꯨ ꯃꯉꯥꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯕꯛꯀꯦꯠꯇꯀꯣ ꯕꯛꯀꯦꯠꯁꯤꯗ ꯅꯣꯏꯅꯤ ꯍꯥꯟꯅ ꯂꯧꯔꯒ ꯆꯦꯜꯂꯛꯑꯒ ꯑꯃꯨꯛ ꯍꯥꯞꯄꯝꯕ ꯆꯦꯜꯂ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨ ꯑꯍꯥꯟꯕ ꯇꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯗꯨꯏ ꯆꯦꯂꯦꯟꯖꯁꯦ ꯔꯦꯗꯤ ꯑꯗꯨꯗꯤ 1 2 3 Zimbabwe challenge video je nuagadi like subscribe share comment loi tobiramo challenge je amuko tok jake nuagadi amuko tok jake
ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯤꯗꯤ